Wari asi haudrangaygi mamangda wafam kharadang thamjage. Madudi wari asi hingliba amadi sikraba kana amataga mari lainajade. Supnatangi ayibi aigi wakhalda khalakpasing adukhak ithokjaduna mayamgi mafamda khodol tamjabani. Masida soikhiba lankhiba yauragasu kanana tekhanna ngakpinaba mayamgi mafamda haijari. Adudi wari leijari punna taminarasi. Mina chikna chainaba ngamdama khay tilli mandirado. Magi aningba pamba pumnamak nijabani laknariba mayamado. Makoy khara amana photo namduna leibasu yauni. Laisabi pakhang khongbu oina kaya amasu lakli. Ahal oirabi ima ibel kaya suni. Mandiradogi mamangduda khuruk khudak kullaga makhut lonaduna mapukningda chetna ningjay. He jagat sibu sambiriba. Jagat sibu manghanba ngamba nangdi amakhaktangni hainaido. Ahubasyu nangni, aroibasu nangni, anganbasu nangni, amambasu nangni, pumnamak na hakna sanabali langaktani. Nanay ayaki thamlinungda lutna kana kanghanda thamliba aningba pambasibusu khangbiyu. Nanaygi lambibu lamchingbiyuko. Asumna makokta laymayda thengduna khoirami. Nongkhalaklaga makhutna laymayda soklaga laybak ahumlak katlaga haugat. Luidi loiraboire. Kainu jamja. Laibo to kainu khoiramidubo. Borbumnama nangna loina puraga laage hairaba. Kainu khangdeni. Laiba singsi loina saunaragba dari. Chalo horslaw. Manaw nupigi wadu tabada nokmi tauraga yenglai. Laigi sebari aigya aduna pirakliba hailai adu phigaw sani yaraga lay ama lauraga nachom oina chinsilli. Asumna machin manaw anido punna thokminare. Gari manak yaubaga driver aduna gari gi thongdo hangdokpiraga gari da kakhathali. Mayumda halakpagi lambida ajowa sangsang lakpagi oiramal lambi sonthongna chingre. Kamai tawni madam kadam chassigi lambise. Nangna karambana phagadoina haibado adum tawro nungsaba. Ahoi madam. Asum tawdana lambido khutak tawba aduda oina gari do thaujilai. Thainariba gari aduda haifetang yenglubani. Manungda tonglaga chatkibado ubada masadu tu chungkiba khanghaude. Adubu tasengna uribado asengbara haina yenglabagi tanjasu phangkhide. Asumna mayum yausilakle. Sumangda gari do khambaga jankhre nupi singado. Purnima numit khudingi lai khoirumba hek chatbani. Masama Brahman Ningol oidrabasu madhaw hakdaktagi gauriya kalakpana ngasi phawba adumak chathaduna lakli. Mayumgi sumangdasu laigi laisang ama saduna laigi seba tawnaba Brahman neklaga nungtigi seba tawjaribani. Laikaigi mina hainabawa amasu lay. Madhaw ibungona naha oiringai thabak suba chatpa matamda masek mangal naiba nung ama khunki. Madu latuna khoirumbadagi sel paikhalakibani haina. Chumbra lanbra haibadu kanana su khangde. Mapanda laisang saduna latliba layasi Radha Govinda Ram Krishna Chaitanya Mahaprabhu amadi Jagat Mapu Jagat Bondu. Aduga lai seba tawba ngamdaba Brahman singna latpiyu haiduna thanamba lai singna ayambani. Aduki matik yaklauna ningnakhrabani. Hoi matamgi matung inna ahal laduna thupkhrabakan haujikti khajik olabani. Adubu thanamba tauramba sing adudi ngasisu kaidana adumak hotnari. Yumda changdringai laisang mamangda changlaklaga amuktang khoiramami aduga changlai. Mamaga manaw nupigadu wari sanaduna lairami. Mamana naphina rol kadu hongdoklurudana chaksam halamagi nanida. Kain sangno jagem pombani noi ngai ngamdadana chathoyedana khoidia. Ima nangbu jagem pombagadu yam chasinganu hairaga. Hera kaisuk tawroida nong phadok chababo. Sira kanda usop kalakadabagi sarukne
ꯑꯩ ꯍꯤꯡꯂꯤꯉꯩꯗ ꯑꯣꯏꯅ ꯆꯥꯖꯍꯧꯒꯦ꯫ ꯂꯩꯁꯤꯂꯦꯝꯕꯤꯅ ꯐꯖꯔꯦ ꯏꯃꯥꯒꯤ ꯋꯥꯇꯥꯁꯤꯗꯤ꯫ ꯇꯝꯐꯥꯅ ꯆꯨꯝꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯍꯤꯡꯉꯤꯉꯩꯗ ꯄꯦꯟꯅ ꯆꯥꯍꯧꯕꯅ ꯐꯠꯇ꯭ꯔꯣ? ꯂꯩꯁꯤꯂꯦꯝꯕꯤꯗꯨ ꯀꯔꯤ ꯅꯨꯡꯒꯤꯅꯣ ꯈꯜꯂ ꯃꯥꯜꯂꯦ ꯃꯊꯛꯇ ꯀꯥꯈꯠꯈꯤ꯫ ꯇꯝꯐꯥꯅ ꯕꯦꯝꯃ ꯅꯪꯕꯨ ꯊꯕꯛ ꯆꯠꯂꯨꯈꯤꯗꯧꯔꯤꯔꯣ? ꯆꯝꯆꯥ ꯆꯠꯂꯗꯤ ꯑꯩꯅ ꯍꯥꯏꯕꯗꯨ ꯂꯩꯕ ꯀꯥꯎꯅꯤꯀꯣ? ꯅꯪꯅ ꯍꯥꯏꯔꯤꯕꯨ ꯑꯆꯥꯄꯣꯠ ꯂꯩꯔꯛꯎ ꯑꯗꯨ ꯇꯧꯔꯛꯎ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤꯅꯦ꯫ ꯅꯪ ꯑꯃꯀꯣ ꯍꯥꯏꯕꯤꯗꯦ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯀꯥꯈꯠꯂꯨꯔꯕ ꯂꯩꯁꯤꯂꯦꯝꯕꯤꯗꯨ ꯁ꯭ꯇꯤꯌꯔ ꯑꯃ ꯑꯅꯤ ꯀꯨꯝꯊꯔꯛꯂꯒ ꯃꯃꯥꯗ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯇꯧꯔꯤꯁꯦ ꯐꯔꯤꯕꯅꯤꯅꯦ ꯏꯃꯥ꯫ ꯃꯤꯒꯤꯗꯤꯅꯦ ꯑꯩꯒꯤ ꯆꯍꯤꯁꯤꯗ ꯀꯨꯁꯤꯔꯥꯁꯤ ꯌꯥꯝ ꯇꯧꯅꯗꯅ ꯚꯥꯏꯔꯦꯜ ꯀꯌꯥꯝ ꯆꯠꯅꯔꯕꯅꯤ꯫ ꯁꯤ ꯃꯌꯥꯝꯁꯦ ꯈꯪꯗ꯭ꯔꯣ? ꯅꯪ ꯑꯃꯅꯦ ꯂꯦꯝꯍꯧꯕ ꯁꯣꯏꯗ꯭ꯔꯦ꯫ ꯏꯁ ꯌꯨꯝ ꯄꯥꯟꯗ꯭ꯔꯗꯤ ꯌꯥꯗꯕꯩ ꯇꯥꯏꯞꯇ꯫ ꯍꯩ ꯇꯥꯏꯕꯪꯄꯥꯜꯒꯤ ꯆꯠꯅꯕꯤꯁꯦ ꯀꯥꯏꯗꯅ ꯆꯠꯄ ꯍꯧꯅꯗꯦꯅꯦ꯫ ꯅꯈꯣꯏꯒꯤ ꯃꯐꯝ ꯑꯃꯃꯝꯗ ꯊꯝꯕꯤꯔꯝꯃꯒ ꯏꯃꯥꯁꯨ ꯈꯨꯌꯥꯠꯇꯨ ꯁꯤꯠꯅ ꯁꯤꯕ ꯉꯝꯒꯗꯧꯔꯤꯕꯅꯤꯅꯦ꯫ ꯑꯩꯗꯤ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤ꯫ ꯏꯁꯥꯒꯤ ꯆꯍꯤ 16ꯇ ꯉꯥꯏꯔꯤ꯫ ꯏꯃꯥꯅ ꯁꯥꯒꯗꯧ ꯃꯊꯥꯗꯣ ꯌꯥꯝ ꯑꯣꯟꯅꯔꯦ꯫ ꯌꯥꯡꯒꯣꯏꯁꯅ ꯋꯥꯔꯤꯗꯨ ꯌꯥꯎꯁꯤꯜꯂꯛꯇꯦ꯫ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯅꯥꯎꯅꯨꯄꯤꯗ ꯌꯦꯡꯂꯛꯏ꯫ ꯃꯁꯥ ꯃꯇꯤꯛꯁꯨ ꯆꯥꯔꯕ ꯃꯁꯛꯁꯨ ꯐꯖꯔꯤꯕ ꯅꯠꯇꯦ ꯆꯝꯆꯥ, ꯅꯪꯕꯨ ꯅꯨꯄꯥꯒ ꯑꯝꯇ ꯀꯣꯏꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣꯕ? ꯅꯠꯇ꯭ꯔꯒ ꯃꯤ ꯑꯃꯒ ꯉꯥꯏꯔꯤꯕ ꯀꯥꯏꯗꯨꯔꯣ ꯅꯪꯒꯤꯁꯦ? ꯍꯥꯏꯔꯛꯇꯕꯁꯨ ꯅꯠꯇꯕ꯫ ꯌꯥꯡꯒꯣꯏꯁꯅ ꯉꯥꯏꯕ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯈꯪꯎ ꯎꯔꯛꯏ꯫ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯈ꯭ꯔꯒ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗꯕꯤ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯪꯈꯤꯕꯗꯨ ꯇꯝꯐꯥꯒ ꯂꯩꯁꯤꯂꯦꯝꯕꯤꯒꯁꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯌꯥꯡꯒꯣꯏꯁꯅ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯗꯨ ꯊꯤꯡꯖꯤꯜꯂꯝꯂꯒ ꯃꯥꯒꯤ ꯎꯄꯨꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯡꯗꯣꯛꯏ꯫ ꯑꯗꯨꯒ ꯀꯥꯆꯤꯟ ꯑꯣꯏꯔꯞꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯂꯤꯕ ꯕꯣꯛꯁ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯇꯦꯕꯜꯗꯨꯗ ꯊꯝꯂꯒ ꯃꯈꯨꯝꯗꯨ ꯇꯞꯅ ꯍꯥꯡꯏ꯫ ꯌꯥꯎꯔꯝꯂꯤꯕ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯂꯧꯊꯣꯛꯂꯒ ꯌꯦꯡꯏ꯫ ꯃꯈꯥ ꯏꯊꯪ ꯊꯪꯅ ꯌꯥꯎꯔꯝꯂꯤꯕ ꯆꯦꯖꯦꯠ ꯑꯗꯨ ꯂꯧꯏ꯫ ꯄꯥꯛ ꯍꯦꯛ ꯍꯥꯡꯗꯣꯛꯄ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯔꯩꯕ ꯊꯧꯅꯥ ꯄꯨꯝꯕ ꯈꯣꯝꯖꯤꯟ ꯇꯞꯅ ꯍꯥꯡꯗꯨꯅ ꯌꯦꯡꯏ꯫ ꯃꯌꯦꯛ ꯑꯗꯨꯗꯤ ꯏꯁꯤ ꯁꯤꯊꯔꯦ꯫ ꯑꯗꯨꯕꯨ ꯀꯔꯤ ꯋꯥꯍꯩꯅꯣ ꯏꯔꯤꯕꯗꯨ ꯍꯥꯏꯕꯗꯤ ꯑꯗꯨꯃꯛ ꯈꯪꯂꯝꯃꯤ꯫ ꯕ꯭ꯂꯣꯛ ꯂꯦꯇꯔ ꯋꯥꯍꯩ 3ꯈꯛ ꯑꯣꯏꯅ ꯏꯔꯝꯃꯤ꯫ ꯑꯩꯅ ꯂꯤ ꯂꯩꯁꯤ꯫ ꯌꯥꯡꯒꯣꯏꯁꯅ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯏꯍꯧꯔꯛ ꯆꯦꯖꯦꯠ ꯑꯗꯨꯕꯨ ꯃꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯍꯧꯈ꯭ꯔꯕ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏꯗꯕ ꯃꯇꯝ ꯑꯗꯨꯕꯨ ꯉꯁꯤ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯉꯁꯤꯃꯛ ꯊꯣꯛꯄꯒꯨꯝ ꯎꯍꯜꯂꯛꯏ꯫ ꯃꯦꯇ꯭ꯔꯤꯛ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯈ꯭ꯔꯗꯨꯅ ꯑꯅꯧꯕ ꯁ꯭ꯀꯨꯜꯗ ꯑꯦꯗꯃꯤꯁꯟ ꯇꯧꯗꯨꯅ ꯁꯦꯁꯟ ꯍꯧꯕ ꯅꯨꯃꯤꯠꯅꯤ꯫ ꯌꯥꯡꯒꯣꯏꯁꯅꯥꯗꯨ ꯃꯄꯥꯅ ꯉꯟꯅ ꯊꯤꯜꯂꯝꯃꯤ꯫ ꯁ꯭ꯀꯨꯜꯒꯤ ꯀꯦꯝꯄꯁꯇꯨ ꯌꯦꯡꯅ ꯌꯦꯡꯅ ꯆꯪꯂꯛꯄꯅꯤ꯫ ꯃꯥꯏꯀꯩ ꯑꯃꯗꯒꯤ ꯂꯥꯛꯄ ꯃꯤ ꯑꯃꯒ ꯊꯦꯡꯒꯥꯏꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ I'm sorry. ꯅꯨꯄꯥꯗꯨꯒꯤ ꯈꯣꯟꯊꯣꯛ ꯑꯗꯨꯒ ꯌꯥꯡꯒꯣꯏꯁꯅꯥꯗꯨ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯂꯨꯏ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯏꯋꯥꯡ ꯍꯦꯛ ꯋꯥꯡꯂꯗꯅ ꯁ꯭ꯀꯨꯜꯒꯤ ꯀꯣꯠ ꯑꯗꯨꯅ ꯃꯈꯨꯠꯇꯨꯅ ꯂꯦꯡꯕꯥꯟꯔꯣꯝꯗ ꯂꯪꯈꯠ, ꯂꯤꯠꯂꯤꯕ ꯕ꯭ꯂꯦꯖꯔ ꯑꯗꯨꯒ ꯀꯌꯥꯗ ꯃꯁꯥ ꯅꯥꯜꯂꯤꯕ꯫ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯌꯨꯅꯤꯐꯣꯔꯝ ꯑꯁꯤ ꯃꯥꯒꯤꯗꯃꯛ ꯁꯦꯝꯃꯝꯕꯗꯨ ꯃꯉꯥꯏ꯫ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯝꯂꯒ ꯃꯤ ꯑꯃꯒ ꯀꯧꯅꯔꯒ ꯆꯠꯈꯤꯕꯗꯨ꯫ ꯌꯥꯡꯒꯣꯏꯁꯅ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯕꯦꯜꯁꯨ ꯇꯥꯔꯛꯂꯦ꯫ ꯏꯀꯥꯎꯕꯨ ꯀꯥꯎꯊꯣꯛꯂꯨꯏ ꯃꯍꯥꯛ ꯍꯧꯖꯤꯛ ꯃꯥꯒꯤ ꯀ꯭ꯂꯥꯁ ꯊꯤꯔꯨꯒꯗꯧꯕ ꯋꯥꯠꯂꯤꯕꯅꯤ ꯍꯥꯏꯕꯗꯨ꯫ ꯇꯍꯥꯔꯛꯄ ꯃꯤ ꯑꯃꯗ ꯍꯪꯂꯨꯏ, ꯀ꯭ꯂꯥꯁ 11 ꯁꯦꯛꯁꯟ A ꯁꯤ ꯀꯗꯣꯝꯗꯅꯣ ꯍꯥꯏꯅ꯫ ꯐꯥꯔꯁꯠ ꯐ꯭ꯂꯣꯔꯗꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯃꯊꯛꯇ ꯑꯗꯨꯃꯛ ꯀꯥꯔꯛꯏ꯫ ꯀ꯭ꯂꯥꯁ ꯑꯗꯨ ꯃꯤꯅ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯍꯦꯛ ꯏꯟꯅꯈꯩ ꯐꯝꯃꯝꯃꯤ꯫ ꯕꯦꯟꯁꯇꯨ ꯑꯍꯥꯡꯕ ꯏꯔꯩꯕꯨ ꯂꯩꯔꯝꯗꯦ꯫ ꯃꯅꯤꯡꯋꯥꯏꯗꯗꯤ ꯑꯃ ꯑꯅꯤ ꯍꯥꯡꯂꯤ꯫ ꯃꯗꯨꯗꯤ ꯑꯃꯨꯛ ꯋꯥꯏꯠ ꯕꯣꯔꯗꯇ ꯑꯣꯖꯥꯅ ꯏꯔꯤꯕꯗꯨ ꯎꯕ ꯐꯪꯂꯣꯏꯗꯧꯔꯦ꯫ ꯐꯥꯔꯁꯠ ꯕꯦꯟꯁ ꯍꯥꯡꯂꯒ ꯁꯦꯀꯦꯟ ꯕꯦꯟꯁ ꯑꯗꯨꯗ ꯃꯊꯟꯇ ꯐꯝꯂꯤꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯦ, ꯁꯤ ꯃꯤ ꯂꯥꯛꯈꯤꯒꯗꯧꯕ ꯂꯩꯔꯤꯕꯣ? ꯅꯨꯄꯤꯗꯨ ꯋꯥ ꯉꯥꯡꯗꯕꯤ ꯕꯦꯒꯇꯨ ꯃꯥꯏꯀꯩ ꯑꯃꯗ ꯊꯝꯈꯤ꯫ ꯌꯥꯡꯒꯣꯏꯁꯅꯥ ꯇꯞꯅ ꯐꯝꯂꯛꯇꯨꯅ, ꯅꯪꯒꯤ ꯃꯤꯡ ꯀꯩ ꯀꯧꯒꯦ? ꯑꯩꯒꯤꯗꯤ ꯌꯥꯡꯒꯣꯏꯁꯅꯥ ꯀꯧꯏ꯫ ꯃꯥꯂꯌꯥ, ꯍꯥꯟꯅ ꯀꯔꯤ ꯁ꯭ꯀꯨꯜꯗ ꯇꯝꯃꯛꯀꯦ ꯅꯪꯗꯤ? ꯁꯤꯗ꯫ ꯇꯦꯟꯇꯛꯄ ꯄꯥꯎꯈꯨꯝꯅꯤ ꯄꯤꯔꯛꯂꯤꯕꯗꯨ꯫ ꯌꯥꯡꯒꯣꯏꯁꯅꯥꯁꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯁꯤꯜꯂꯨꯕ ꯇꯜꯂꯗꯨꯅ ꯕꯦꯒꯇꯒꯤ ꯂꯥꯏꯔꯤꯛ ꯂꯧꯊꯣꯛꯏ꯫ ꯑꯗꯨꯒ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯄꯗ ꯑꯣꯖꯥꯒ ꯄꯨꯟꯅ ꯆꯪꯂꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨꯗ ꯍꯦꯛ ꯌꯦꯡꯂꯨꯏ꯫ ꯃꯊꯟꯇꯗꯤ ꯅꯠꯇꯦ, ꯃꯈꯣꯏ 2-3 ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯄꯅꯤ꯫ ꯀꯨꯏꯗꯦ ꯌꯥꯡꯒꯣꯏꯁꯅꯥ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯏ꯫
ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯃꯁꯨ ꯆꯪꯂꯛꯏ꯫ ꯑꯣꯖꯥ ꯅꯨꯄꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯗꯨꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯅꯨꯄꯤꯗꯨ ꯌꯥꯡꯒꯣꯏ ꯁꯅꯥꯍꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯐꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯟꯅꯅ ꯐꯝꯃꯤꯟꯅꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯗ "ꯑꯩ ꯉꯥꯏꯔꯝꯃꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯂꯥꯛꯀꯅꯤ ꯂꯥꯛꯑꯣꯏꯁꯨ ꯈꯪꯕ ꯅꯠꯇꯕꯗꯨꯕꯨ ꯁꯨꯝ ꯉꯥꯏꯔ ꯂꯩꯒꯗ꯭ꯔꯣ? ꯑꯩꯅ ꯉꯔꯥꯡꯅ ꯃꯦꯁꯦꯖꯇ ꯍꯥꯏꯈ꯭ꯔꯦꯗꯨꯗꯤ ꯑꯩ ꯄꯨꯡ 10ꯒꯤ ꯃꯇꯨꯡ ꯐꯣꯟ ꯄꯥꯏꯗꯦ ꯅꯪ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ?" ꯑꯣꯖꯥ ꯅꯨꯄꯤꯗꯨꯅ "ꯃꯤꯁ ꯁꯅꯔꯦꯝꯕꯤ ꯍꯧꯔꯕ꯭ꯔꯥ? ꯍꯦꯛ ꯂꯥꯛꯄꯒ ꯅꯪꯒꯤ ꯍꯧꯅꯕꯤ ꯀ꯭ꯂꯥꯁ ꯈꯨꯗꯤꯡ ꯆꯔꯥꯡꯅꯕꯗꯣ? ꯗꯣꯟ ꯃꯦꯛ ꯅꯣꯏꯁ, ꯄ꯭ꯂꯤꯖ ꯄꯦ ꯑꯦꯇꯦꯟꯁꯟ ꯇꯨ ꯗꯤ ꯀ꯭ꯂꯥꯁ ꯂꯣꯏꯔꯒ ꯔꯣꯜ ꯀꯧꯔꯒꯦꯀꯣ." ꯑꯗꯨꯝꯅ ꯑꯣꯖꯥ ꯅꯨꯄꯤ ꯑꯗꯨꯅ ꯋꯥꯏꯠ ꯕꯣꯔꯗꯇ ꯃꯃꯥꯏ ꯍꯦꯛ ꯑꯣꯟꯁꯤꯜꯂꯛꯄꯒ ꯃꯅꯤꯡꯒꯤ ꯕꯦꯟꯁ ꯂꯣꯝꯗꯒꯤ ꯆꯦ ꯃꯆꯦꯠ ꯑꯃ ꯃꯊꯪ ꯃꯊꯪ ꯄꯥꯁ ꯇꯧꯅꯔꯛꯂꯒ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯃꯈꯨꯠꯇ ꯌꯧꯔꯛꯈꯤ꯫ ꯌꯥꯡꯒꯣꯏ ꯁꯅꯥꯁꯨ ꯃꯅꯤꯡꯗ ꯐꯝꯕꯤꯗꯨꯅ ꯄꯤꯔꯛꯄꯗꯨꯗ ꯀꯔꯤꯅꯣ ꯈꯟꯅ ꯂꯧꯔꯒ ꯕꯦꯟꯁ ꯃꯈꯥꯗ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ "ꯅꯃꯤꯡ ꯍꯥꯏꯌꯨ ꯂꯩꯁꯥꯕꯤ." ꯌꯥꯡꯒꯣꯏ ꯁꯅꯥ ꯃꯃꯥꯏꯗꯨ ꯈꯤꯇꯪ ꯂꯩꯊꯣꯔꯛꯂꯒ "ꯀꯅꯥꯅ ꯄꯤꯔꯛꯏꯅꯣ?" ꯃꯅꯤꯡꯗ ꯐꯝꯕꯤ ꯅꯨꯄꯤꯗꯨꯅ ꯅꯨꯄꯥꯔꯣꯝꯗ ꯃꯈꯨꯠ ꯊꯤꯜꯂꯛꯄꯗꯨꯗ ꯌꯥꯡꯒꯣꯏ ꯁꯅꯥ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯉꯤ꯫ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯨ ꯑꯣꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯌꯥꯡꯒꯣꯏ ꯁꯅꯥꯗ ꯃꯈꯨꯠꯀ ꯍꯥꯏꯔꯛꯏ꯫ ꯃꯤꯆꯦ ꯑꯃꯁꯨ ꯊꯣꯛ ꯂꯥꯎꯅ ꯈꯠꯆꯤꯜꯂꯛꯄꯅꯤ꯫ ꯌꯥꯡꯒꯣꯏ ꯁꯅꯥ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯂꯒ ꯋꯥꯏꯠ ꯕꯣꯔꯗꯇ ꯑꯣꯏꯅ ꯑꯣꯟꯁꯤꯟꯈꯤ꯫ ꯕꯦꯜꯁꯨ ꯇꯥꯔꯛꯂꯦ꯫ ꯑꯣꯖꯥ ꯅꯨꯄꯤꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯔꯣꯜ ꯀꯧꯏ꯫ "ꯔꯣꯜ ꯅꯝꯕꯔ 26." ꯌꯥꯡꯒꯣꯏ ꯁꯅꯥ ꯅꯨꯄꯥꯗꯨꯁꯨ ꯆꯞ ꯃꯥꯟꯅꯅ ꯍꯧꯒꯠꯂꯛꯄꯗꯨꯗ ꯁꯥꯇ꯭ꯔꯁꯤꯡꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯏ꯫ ꯌꯥꯡꯒꯣꯏ ꯁꯅꯥꯗꯤ ꯏꯀꯥꯏꯔꯞ ꯇꯧꯈ꯭ꯔꯦ꯫ ꯑꯣꯖꯥ ꯅꯨꯄꯤꯗꯨꯅ "ꯌꯥꯡꯒꯣꯏ ꯁꯅꯥꯁꯤ ꯑꯣꯏꯗꯣꯏꯔꯥ?" "ꯍꯥꯏ ꯃꯦꯝ, ꯅꯪꯒꯤꯅ ꯔꯣꯜ ꯅꯝꯕꯔ 25 ꯑꯣꯏꯒꯗꯧꯔꯤꯅꯤ, ꯑꯗꯨꯒ ꯀꯩꯁꯤꯡ ꯅꯪꯒꯤꯅ 26." ꯌꯥꯡꯒꯣꯏ ꯁꯅꯥꯗꯨ ꯀꯩꯁꯤꯡ ꯍꯥꯏꯗꯨꯗ ꯀꯔꯤ ꯃꯤꯡꯅꯣ ꯍꯥꯏꯕꯒꯨꯝ ꯈꯜꯂꯝꯃꯤ꯫ ꯑꯣꯖꯥ ꯅꯨꯄꯤꯗꯨ ꯃꯈꯥ ꯇꯥꯅ ꯐꯠ ꯐꯠ ꯔꯣꯜ ꯀꯧꯕ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯈꯤ꯫ ꯁꯅꯔꯦꯝꯕꯤ ꯍꯥꯏꯕꯤꯗꯨ ꯑꯣꯖꯥ ꯑꯃꯃꯨꯛ ꯆꯪꯂꯛꯇ꯭ꯔꯤꯉꯩ ꯌꯥꯡꯒꯣꯏ ꯁꯅꯥꯗ ꯍꯥꯏꯔꯛꯏ꯫ "ꯃꯤꯡꯗꯣ ꯌꯥꯡꯒꯣꯏ ꯁꯅꯥ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯩꯒꯤꯅ ꯁꯅꯔꯦꯝꯕꯤ, ꯑꯗꯨꯒ ꯃꯥꯒꯤꯅ ꯃꯂꯌꯥ꯫ ꯅꯪꯅ ꯑꯃꯨꯛ ꯍꯩꯄꯥ ꯁꯥꯗ꯭ꯔꯁꯨ ꯌꯥꯔꯦ ꯏꯕꯦꯝꯃ." ꯃꯂꯌꯥꯅ ꯍꯥꯏꯔꯛꯄꯅꯤ꯫ "ꯍꯩꯃꯥ, ꯀꯩꯅꯣ ꯁꯤꯗ ꯀꯩ ꯁꯥꯎꯅꯤꯡꯉꯥꯏ ꯂꯩꯒꯦ ꯏꯕꯦꯝꯃ? ꯌꯥꯔꯦ, ꯂꯥꯏꯔꯤꯛ ꯍꯩꯔꯦꯅ ꯁꯛ ꯀꯥꯛꯏꯗꯣ꯫ ꯑꯗꯣ ꯌꯥꯡꯒꯣꯏ ꯁꯅꯥ, ꯏꯕꯥꯅꯤ ꯇꯤꯟꯅꯁꯤꯀꯣ? ꯅꯪꯗꯤ ꯅꯕꯨꯛꯁꯨ ꯌꯥꯝ ꯐꯔꯝꯗꯧ ꯃꯥꯜꯂꯤ, ꯂꯥꯏꯔꯤꯛꯁꯨ ꯍꯩꯔꯝꯒꯅꯤ ꯈꯪꯉꯤ, ꯇꯤꯟꯅꯁꯤꯀꯣ?" ꯃꯂꯌꯥꯗꯨ ꯋꯥ ꯉꯥꯡꯅꯤꯡꯗꯦ ꯍꯥꯏꯕꯒꯨꯝ ꯂꯥꯏꯔꯤꯛꯇꯨ ꯄꯥꯏꯔꯒ ꯊꯣꯛꯈꯤ꯫ ꯁꯅꯔꯦꯝꯕꯤꯅ "ꯀꯥꯏꯗꯅꯣ?" ꯃꯂꯌꯥ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯇꯦꯛꯁꯕꯨꯛ ꯑꯗꯨ ꯎꯠꯂꯝ ꯊꯣꯛꯈ꯭ꯔꯦ꯫ "ꯍꯩꯃꯥ, ꯃꯅꯤꯄꯨꯔꯤ ꯊꯣꯛꯑꯝꯃꯤ꯫ ꯑꯩꯗꯤ ꯊꯦꯡꯕꯗꯨꯗ ꯔꯨꯇꯤꯟꯒ ꯑꯝꯇ ꯈꯜꯂꯛꯇ꯭ꯔꯦ꯫ ꯄꯨꯂꯞꯅꯤ ꯑꯩꯅ ꯄꯨꯔꯒ ꯑꯗꯨꯝ ꯂꯥꯛꯁꯜꯂꯤꯁꯤ." ꯌꯥꯡꯒꯣꯏ ꯁꯅꯥꯗꯨ ꯁꯅꯔꯦꯝꯕꯤꯒꯤ ꯋꯥꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯄꯅꯤ꯫ ꯁ꯭ꯇꯦꯌꯔꯗ ꯅꯨꯄꯥ ꯀꯥꯡꯕꯨ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁꯅꯔꯦꯝꯕꯤꯅ "ꯉꯁꯤꯁꯨ ꯑꯃꯨꯛ ꯕꯪ ꯇꯧꯗꯣꯏꯔꯣ? ꯑꯗꯣ ꯅꯣꯏꯅ ꯂꯩꯔꯤꯗꯣ ꯐꯣꯡꯃꯟꯗ꯭ꯔꯣ?" "ꯁꯅꯔꯦꯝꯕꯤ ꯍꯥꯏꯕꯤ ꯇꯦꯅꯋꯥ ꯃꯥꯟꯕꯤ, ꯇꯨꯃꯤꯟ ꯂꯩꯌꯨ." "ꯅꯪꯗꯤ ꯌꯥꯝ ꯐꯖꯔꯦꯍꯦ, ꯅꯃꯤꯡꯗꯨꯒ ꯉꯥꯟꯕ ꯀꯥꯏ, ꯀꯨꯆꯨꯗꯨꯅ ꯍꯤꯒꯣꯛ ꯊꯣꯛꯑꯦ ꯏꯕꯨꯡꯉꯣ." ꯌꯥꯡꯒꯣꯏ ꯁꯅꯥ ꯎꯕꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯃꯥꯏꯗ ꯊꯥꯗꯈ꯭ꯔꯤꯕꯗꯨ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯁꯤꯜꯍꯩꯕꯤꯒ ꯃꯈꯥꯗ ꯀꯨꯝꯂꯛꯏ꯫ "ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯑꯃ ꯉꯥꯟꯕꯔꯣ?" "ꯅꯠꯇꯦ, ꯃꯣꯏ ꯃꯌꯥꯝꯗꯒꯤ ꯈꯔ ꯍꯦꯟꯅ ꯋꯥꯡꯕꯗꯣ." "ꯀꯩꯁꯤꯡꯅꯣ ꯅꯪꯅ ꯍꯥꯏꯁꯦ? ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯥ ꯍꯪꯉꯤꯗꯤ? ꯏꯕꯦꯝꯃ, ꯅꯪꯁꯨ ꯃꯉꯣꯟꯗ ꯑꯃꯨꯛ ꯉꯥꯎꯁꯤꯜꯂꯨꯔꯕ? ꯇꯧꯅꯨꯀꯣ, ꯇꯧꯅꯨ. ꯅꯊꯝꯃꯣꯏꯗꯣ ꯁꯤꯡꯀꯨꯞ ꯁꯥꯀꯩ ꯂꯩꯖꯍꯧꯁꯅꯤ." ꯐꯨꯔꯤꯠ ꯁꯤꯟꯕꯗꯧꯅꯅꯦ ꯁꯣꯔ ꯑꯍꯨꯝ ꯈꯨꯗꯤꯡꯒꯤ ꯅꯨꯄꯤ ꯁꯤꯟꯕꯅꯤ꯫ ꯁ꯭ꯀꯨꯜꯁꯤꯗ ꯇꯝꯂꯤꯕ ꯅꯨꯄꯤꯁꯤꯡꯁꯦ ꯃꯥꯅ ꯀꯣꯏꯔꯝꯗꯕ, ꯀꯣꯏꯒꯦ ꯍꯥꯏꯗꯕ ꯌꯥꯎꯗ꯭ꯔꯕꯅꯤ ꯑꯝꯇ꯫ ꯑꯩꯈꯣꯏꯒ ꯐꯝꯃꯤꯟꯅꯕꯤ ꯃꯂꯌꯥꯗꯣ ꯑꯗꯨꯒꯁꯨ ꯀꯣꯏꯅꯔꯝꯕꯅꯤ꯫ ꯃꯊꯟꯇꯒ ꯀꯣꯏꯕ ꯅꯠꯇꯦꯗ, ꯅꯨꯄꯤꯅ ꯀ꯭ꯌꯨ ꯂꯦꯡꯃꯟꯗꯅ ꯑꯃꯨꯛꯇꯪꯗ 2-3 ꯀꯣꯏꯔꯝꯃꯤꯅꯤ." "ꯅꯪꯒꯁꯨ ꯀꯣꯏꯅꯔꯝꯕ꯭ꯔꯣ?" "ꯑꯦ, ꯑꯩꯒꯗꯤ ꯀꯣꯏꯅꯗꯦꯍꯦ, ꯅꯨꯄꯤ ꯂꯣꯏꯅ ꯀꯣꯏ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯃꯣꯗꯦꯜ ꯃꯥꯟꯕꯤ ꯉꯥꯛꯇꯅꯤ ꯃꯥꯅ ꯈꯜꯂꯒ ꯀꯣꯏꯔꯤꯁꯦ." ꯌꯥꯡꯒꯣꯏ ꯁꯅꯥ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯇꯥꯔꯤ꯫ ꯀ꯭ꯂꯥꯁꯁꯨ ꯌꯧꯔꯛꯂꯦ꯫ ꯃꯂꯌꯥꯒ ꯄꯨꯟꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯐꯝꯃꯤꯟꯅꯩ꯫ ꯃꯣꯏꯅ ꯍꯦꯛ ꯐꯝꯕꯒ ꯑꯣꯖꯥ ꯅꯨꯄꯤ ꯑꯃ ꯆꯪꯂꯛꯏ꯫ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯇꯪꯈꯥꯏ ꯆꯜꯂꯛꯄ ꯃꯄꯥꯗ ꯑꯣꯖꯥ ꯅꯨꯄꯥ ꯈꯔ, ꯃꯈꯣꯏ ꯁꯥꯇ꯭ꯔ ꯈꯔ ꯃꯊꯛꯇꯒꯤ ꯄꯨꯊꯔꯛꯇꯨꯅ ꯁ꯭ꯀꯨꯜꯒꯤ ꯒ꯭ꯔꯥꯎꯟꯗ ꯄꯔꯦꯡ ꯂꯦꯞꯍꯟꯕꯗꯨ ꯀ꯭ꯂꯥꯁ ꯌꯥꯎꯔꯤꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯗꯨꯅ ꯂꯣꯏꯅ ꯎꯔꯝꯃꯤ꯫ ꯂꯥꯏꯔꯤꯛ ꯇꯥꯛꯂꯝꯕꯤ ꯑꯣꯖꯥ ꯅꯨꯄꯤ ꯑꯗꯨꯁꯨ ꯂꯥꯏꯔꯤꯛ ꯇꯥꯛꯄꯗꯨ ꯂꯦꯞꯂꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯑꯣꯖꯥ ꯅꯨꯄꯥꯁꯤꯡꯗꯨꯗ ꯍꯪꯉꯤ꯫ ꯑꯣꯖꯥ ꯅꯨꯄꯥ ꯑꯃꯅ "ꯀ꯭ꯂꯥꯁ ꯌꯥꯎꯗꯕꯤ ꯃꯆꯤ ꯑꯃꯗ ꯃꯈꯣꯏ ꯄꯨꯂꯞ ꯂꯩꯔꯝꯕꯅꯤ꯫
ꯋꯥ ꯍꯪꯕꯗ ꯇꯂꯞ ꯃꯅꯝ ꯆꯨꯔꯨꯞ ꯃꯅꯝ ꯅꯝꯕꯗꯒꯤ ꯄꯨꯊꯣꯔꯛꯄꯅꯤ. ꯆꯝꯅ ꯄꯨꯡꯉꯥꯡ ꯉꯥꯎꯁꯟꯅꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯅꯤꯁꯥꯁꯨ ꯁꯤꯖꯤꯟꯅꯕ ꯍꯩꯔꯕ? ꯃꯈꯣꯏ ꯃꯔꯤ ꯃꯉꯥꯗꯨ ꯐꯨꯁꯨ ꯐꯨꯔꯝꯃꯤ. ꯑꯗꯨꯒ ꯁꯥꯡꯈ꯭ꯔꯕ ꯆꯥꯎꯈ꯭ꯔꯕ ꯒ꯭ꯔꯥꯎꯟ ꯑꯗꯨ ꯃꯔꯤꯔꯛ ꯃꯉꯥꯔꯛ ꯀꯣꯏꯍꯜꯂꯝꯃꯤ. ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤꯁꯨ ꯃꯥꯏꯊꯣꯡꯗ ꯇꯥꯗꯦ. ꯃꯈꯣꯏꯗ ꯑꯆꯧꯕ ꯃꯅꯥ ꯑꯃ ꯐꯪꯂꯕꯒꯨꯝ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯂꯣꯏꯅ ꯇꯧꯏ. ꯀꯥꯒꯤ ꯊꯣꯡꯗꯨ ꯊꯤꯜꯂꯛꯄꯗꯨꯗ ꯌꯥꯡꯒꯣꯏꯁꯅ ꯃꯃꯩ ꯂꯩꯊꯣꯔꯛꯂꯒ ꯊꯣꯡꯂꯣꯝꯗ ꯌꯦꯡꯉꯤ. ꯑꯗꯨꯒ ꯄꯥꯏꯔꯤꯕ ꯆꯦꯖꯦꯠꯇꯨ ꯕꯣꯛꯁ ꯑꯗꯨꯗ ꯑꯃꯨꯛ ꯍꯥꯞꯆꯤꯟꯈ꯭ꯔꯦ. ꯑꯇꯩꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯍꯥꯞꯆꯤꯟꯕ ꯂꯣꯏꯔꯒ ꯎꯄꯨꯗ ꯍꯥꯞꯆꯤꯟꯈꯤ. ꯑꯗꯨꯒ ꯂꯥꯛꯂꯒ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯏ. ꯏꯊꯥ ꯊꯥꯖꯗꯅ ꯀꯨꯏꯅ ꯎꯅꯈꯤꯗ꯭ꯔꯕꯤ ꯃꯃꯥꯟꯅꯕꯤꯗꯨ ꯑꯣꯏꯔꯝꯕꯗꯨꯗ ꯍꯔꯥꯎꯅ "ꯑꯩꯃ, ꯌꯥꯝ ꯊꯥꯖꯗꯤꯌꯦ, ꯆꯪꯉꯣ ꯂꯥꯛꯑꯣ." ꯁꯅꯥꯔꯦꯝꯕꯤ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ. "ꯅꯪꯒꯤ ꯀꯥꯁꯦ ꯎꯕꯗ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ. ꯊꯥꯏꯅ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕꯁꯤꯡꯗꯣ ꯂꯣꯏꯅ ꯃꯤꯠꯃꯥꯡꯁꯤꯗ ꯅꯧꯍꯧꯅꯅ ꯑꯃꯨꯛ ꯎꯔꯦ. ꯅꯨꯡꯁꯤꯀꯣ ꯃꯇꯝꯗꯣ, ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯑꯣꯜꯂꯦ. ꯃꯇꯝꯒꯤ ꯈꯣꯡꯆꯠꯇ ꯑꯩꯈꯣꯏꯁꯨ ꯑꯗꯨꯃꯛ ꯌꯥꯎꯈꯤꯕ ꯍꯥꯏꯗꯨꯅꯤ. ꯊꯣꯡꯅꯥꯎ ꯃꯌꯥꯁꯤꯗ ꯑꯩꯈꯣই ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯂꯒ ꯒ꯭ꯔꯨꯞ ꯁ꯭ꯇꯗꯤ ꯇꯧꯈꯤꯕ, ꯄ꯭ꯔꯣꯖꯦꯛ ꯇꯧꯃꯤꯟꯅꯈꯤꯕꯁꯤꯡꯗꯣ. ꯉꯁꯤꯒꯤ ꯑꯩꯈꯣꯏꯁꯦ ꯑꯣꯏꯅꯕꯒꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯍꯣꯠꯅꯈꯤꯕꯁꯤꯡꯗꯣ. ꯑꯩꯗꯤ ꯋꯥꯔꯤꯗ ꯄꯨꯡꯀꯥꯎ ꯀꯥꯎꯔꯦ. ꯑꯩꯈꯣꯏ ꯀꯥꯡꯕꯨ ꯑꯝꯇꯪ ꯄꯨꯟꯁꯦ ꯍꯥꯏꯗꯅ ꯍꯥꯏꯅꯕꯅꯤ. ꯑꯗꯨꯒꯤ ꯋꯥꯗꯣ ꯍꯥꯏꯒꯦꯅ ꯂꯥꯛꯄꯅꯤ. ꯆꯍꯤ 13ꯒꯤ ꯃꯇꯨꯡꯁꯤꯗ ꯅꯧꯍꯧꯅꯅ. ꯑꯗꯣ ꯅꯪ ꯃꯥꯒ ꯄꯥꯎ ꯀꯝꯇ ꯐꯥꯎꯅꯗ꯭ꯔꯕ꯭ꯔꯣ? ꯅꯪꯅ ꯃꯥꯕꯨ ꯐꯖꯅꯗꯤ ꯁꯦꯝꯕꯤꯈꯤꯕꯅꯤꯀꯣ. ꯃꯥꯁꯨ ꯁꯦꯝꯕꯤꯔꯛꯄ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯀꯥꯎꯔꯦ. ꯐꯠꯇꯦ ꯃꯥꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ." "ꯑꯗꯨꯝꯅ ꯍꯥꯏꯔꯗꯤ ꯑꯩꯅ ꯃꯥꯒꯤ ꯇꯧꯈꯤꯕꯁꯤꯡꯗꯨꯒꯤ ꯃꯃꯜ ꯃꯟꯇꯤꯛꯅꯕ ꯑꯣꯏꯅ ꯊꯣꯛꯂꯣꯏꯗ꯭ꯔꯣ? ꯑꯩ ꯃꯥꯕꯨ ꯐꯅ ꯀꯥꯎꯔꯒꯦ ꯍꯥꯏꯔꯒꯁꯨ ꯀꯥꯎꯕ ꯉꯝꯗꯦ. ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯄꯜꯉꯥꯛꯄꯒꯤ ꯃꯐꯝꯗꯁꯨ ꯏꯅꯛ ꯅꯛꯁꯤꯟꯕ ꯉꯝꯗꯦ." "ꯍꯣꯏꯅꯦ, ꯄꯜꯉꯥꯛꯄꯁꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯑꯩꯅ ꯃꯥꯕꯨ ꯀꯥꯎꯊꯣꯛꯅꯕ ꯁꯤꯖꯤꯟꯅꯕ ꯑꯣꯏꯅ ꯊꯣꯛꯂꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯟꯗꯕ ꯅꯠꯇꯦ. ꯄꯜꯉꯥꯛꯄꯒꯤ ꯃꯑꯣꯡꯁꯤꯗ ꯇꯣꯛꯅꯔꯁꯦ ꯍꯥꯏꯔꯨꯒꯗꯧꯕꯁꯨ ꯑꯩ ꯇꯁꯦꯡꯅ ꯉꯝꯗ꯭ꯔꯦ. ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯗꯧꯅꯣ ꯈꯪꯗ꯭ꯔꯦ. ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯔꯤꯌꯨꯅꯤꯌꯟꯁꯤꯗꯗꯤ ꯊꯦꯡꯅꯔꯒ ꯑꯝꯇꯪꯗꯤ ꯋꯥꯔꯤ ꯁꯥꯟꯅꯍꯧ. ꯑꯩ ꯁꯥꯔꯣꯏꯗ. ꯑꯩꯅ ꯃꯥꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯁꯅꯥꯔꯦꯝꯕꯤ. ꯑꯩ ꯁꯥꯔꯣꯏ." "ꯀꯩꯁꯨ ꯍꯥꯏꯔꯝꯗ ꯃꯥꯅ ꯅꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯕꯒꯤ ꯃꯔꯝꯗꯨꯗꯤ ꯍꯪꯕ ꯌꯥꯏꯗꯅ ꯃꯉꯣꯟꯗ." ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯋꯥ ꯍꯥꯏꯒꯦ ꯇꯧꯕꯒ ꯄꯜꯉꯥꯛꯄꯒꯤ ꯐꯣꯟ ꯂꯥꯛꯄꯗꯨꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯦꯡꯅꯩ. ꯑꯗꯨꯒ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯐꯣꯟꯗꯨ ꯑꯣꯈꯠꯂꯒ "ꯍꯜꯂꯣ, ꯌꯥꯝꯕꯣ. ꯅꯪ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯀꯅꯤ ꯍꯥꯏꯕꯗꯨꯕꯨ ꯆꯠꯂꯨꯔꯕꯣ?" "ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ. ꯌꯥꯃꯪꯗꯤ ꯊꯕꯛ ꯆꯠꯂꯕꯣ?" "ꯃꯤꯇꯤꯡ ꯂꯣꯏꯕꯗ ꯉꯥꯏꯔꯤ. ꯑꯗꯨ ꯐꯣꯟ ꯇꯧꯔꯛꯏꯅꯦ." ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯄꯜꯉꯥꯛꯄꯗ ꯋꯥ ꯍꯪꯕꯗꯨ ꯇꯥꯔꯝꯃꯤ. "ꯗꯥ ꯄꯜꯉꯥꯛꯄ, ꯀꯔꯝꯕ ꯄꯛꯆꯒꯅꯤ ꯑꯩꯉꯣꯟꯗ?" ꯌꯥꯡꯒꯣꯏ ꯁꯅꯥ ꯁꯥꯎꯅꯤꯡꯕꯁꯨ ꯐꯥꯎꯗꯦ. ꯍꯣꯏ, ꯑꯣꯏꯗꯕ ꯉꯥꯡꯕꯗꯨꯒꯤꯗꯤ ꯈꯖꯤꯛꯇꯤ ꯋꯥꯔꯧꯏ. ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯕꯤ ꯐꯣꯟꯗꯨ ꯀꯛꯊꯠꯂꯒ ꯃꯃꯥꯟꯅꯕꯤꯗꯨꯗ ꯃꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯏ. ꯁꯅꯥꯔꯦꯝꯕꯤꯅ "ꯀꯩ ꯍꯥꯏꯔꯛꯏꯅꯣ?" "ꯂꯥꯏ ꯈꯣꯏꯔꯝꯕ ꯆꯠꯀꯅꯤ ꯍꯥꯏꯈꯤꯕꯗꯨꯗ ꯆꯠꯂꯨꯔꯕ꯭ꯔꯥ ꯍꯪꯉꯛꯄꯅꯤ." "ꯀꯃꯥꯏꯅ ꯇꯧꯏ? ꯃꯥꯒꯤ ꯒ꯭ꯔꯨꯒꯤ ꯇꯛꯄꯤꯗꯣ ꯑꯗꯨꯝ ꯇꯧꯔꯤꯕ꯭ꯔꯣ ꯍꯧꯖꯤꯛꯁꯨ?" "ꯀꯩꯅꯕꯨ ꯃꯌꯦꯛ ꯃꯥꯡꯉꯤ ꯍꯥꯏꯕ꯭ꯔꯣ?" ꯁꯅꯥꯔꯦꯝꯕꯤꯁꯨ ꯅꯣꯛꯂꯛꯏ. ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯇꯝꯐꯥꯁꯨ ꯆꯪꯂꯛꯇꯨꯅ "ꯏꯆꯥꯗꯤ ꯃꯧ ꯑꯣꯏꯈꯤꯕꯗꯒꯤ ꯃꯁꯛꯀꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯔꯝꯈ꯭ꯔꯦꯗ. ꯑꯉꯥꯡꯗꯤ ꯀꯌꯥꯝ ꯆꯥꯎꯔꯒꯦ? ꯄꯨꯕꯤꯔꯛꯄ ꯌꯥꯗꯕ꯭ꯔꯣ ꯅꯪꯕꯣ?" "Chhi 1ꯒ ꯊꯥ 5 ꯁꯨꯔꯦ. ꯃꯕꯣꯛꯀ ꯃꯄꯨꯒꯒꯤ ꯃꯅꯥꯛꯇꯗ ꯂꯩ. ꯑꯩ ꯀꯝꯇ ꯅꯤꯡꯁꯤꯡꯂꯛꯇ꯭ꯔ ꯄꯣꯠꯅꯤꯗ. ꯋꯥꯏ ꯁꯪꯅ ꯆꯠꯆꯔꯨꯔꯣ ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯍꯦꯛꯇ ꯂꯥꯛꯑꯕꯅꯤ. ꯇꯟꯖꯥ ꯃꯥꯡꯍꯟꯕ ꯌꯥꯕ ꯅꯠꯇꯦꯅ." "ꯅꯨꯄꯥ ꯅꯠꯇ꯭ꯔꯣ?" "ꯅꯨꯄꯤꯅꯤ. ꯅꯨꯄꯥ ꯉꯥꯛꯇ ꯑꯣꯏꯕ ꯏꯃꯨꯡꯗ ꯅꯨꯄꯤ ꯄꯣꯛꯂꯛꯄꯒꯤ ꯑꯃꯅ ꯑꯃꯨꯛ ꯊꯥꯡ ꯑꯃꯅ ꯑꯃꯨꯛ ꯀꯣꯟ ꯇꯧꯕꯗ ꯑꯩꯒꯤ ꯅꯥꯛꯇꯒꯗꯤ ꯅꯨꯃꯤꯗꯥꯡ ꯇꯨꯝꯃꯝꯗꯥꯏꯗ ꯈꯛꯇꯅꯤ ꯂꯩꯔꯤꯁꯦ." "ꯅꯔꯥꯏꯕꯛ ꯐꯔꯕꯅꯤ ꯏꯕꯦꯝꯃ. ꯑꯩꯈꯣꯏꯒꯤꯁꯤꯅ ꯀꯗꯣꯝ ꯊꯣꯛꯇꯣꯏꯅ ꯈꯪꯗ꯭ꯔꯦ. ꯍꯩꯅꯕ ꯂꯥꯛꯏꯕꯁꯤꯡꯁꯦ ꯃꯁꯤꯡꯗꯤ ꯊꯤꯉꯝꯗ꯭ꯔꯕꯅꯤ. ꯃꯄꯥꯒꯤ ꯃꯃꯥꯟꯅꯕꯒꯤ ꯃꯆꯥ, ꯑꯗꯒꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯒꯤ ꯃꯆꯥꯁꯤꯡ, ꯑꯗꯒꯤ ꯍꯦꯟꯗꯣꯛꯇꯅꯅꯦ ꯑꯗꯒꯤ ꯃꯆꯦꯒꯤ ꯅꯨꯄꯥ ꯃꯌꯨꯝꯂꯣꯝꯗꯒꯤ. ꯌꯥꯕ꯭ꯔꯥ? ꯑꯃꯠꯇ ꯌꯥꯗꯦ. ꯗꯣꯛꯇꯔ, ꯏꯟꯖꯤꯅꯤꯌꯔ, ꯂꯦꯛꯆꯔ, ꯕꯤꯖꯤꯅꯦꯁꯃꯦꯟ. ꯁꯤꯗꯒꯤ ꯃꯥꯅꯅꯦ ꯃꯅꯥꯗ ꯑꯝꯇ ꯍꯥꯞꯄ ꯅꯠꯇꯦ. ꯃꯥꯅ ꯍꯥꯏꯔꯤꯕꯨ ꯃꯅꯥꯎ ꯅꯨꯄꯤ ꯍꯥꯟꯅ ꯍꯣꯡꯈ꯭ꯔꯣꯏ." ꯇꯝꯐꯥ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ.
ꯂꯥꯏꯔꯤꯛ ꯇꯝꯂꯤ ꯃꯤ ꯑꯃ ꯉꯥꯏꯕꯒꯤꯅꯤ ꯍꯥꯏꯔꯗꯤ ꯐꯕ ꯃꯥꯒꯤ ꯈꯟꯕꯗ ꯑꯩꯁꯦ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯉꯣꯏꯗꯧꯔꯤꯕꯅꯤ ꯈꯪꯅꯕ ꯂꯩꯇꯦꯁꯨ ꯈꯪꯗꯦ ꯖꯥꯠ ꯃꯥꯟꯅꯗꯕꯗ ꯆꯠꯈꯤꯕꯁꯨ ꯄꯥꯝꯗꯦ ꯌꯦꯡꯉꯣꯏ ꯑꯩꯈꯣꯏꯅ ꯃꯩꯇꯩ ꯑꯣꯏꯔꯕꯁꯨ ꯌꯨꯝꯁꯤꯗ ꯂꯥꯏꯁꯪ ꯁꯥꯗꯅ ꯂꯥꯏ ꯂꯥꯠꯂꯤꯕꯅꯤꯅ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯈ꯭ꯔꯁꯨ ꯂꯩꯀꯥꯏ ꯃꯤꯃꯥꯡꯁꯤꯗꯅꯦ ꯑꯩꯈꯣꯏꯒꯤ ꯃꯔꯝꯗ ꯉꯥꯡꯅꯔꯒꯦ ꯍꯥꯏꯗꯅ ꯂꯩꯔꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯏꯀꯥꯏꯖꯩꯗꯨ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯒꯧꯔꯤꯌꯥ ꯅꯠꯇ꯭ꯔꯁꯨ ꯃꯩꯇꯩꯗ ꯑꯣꯏꯔꯁꯨ ꯃꯥꯅ ꯃꯃꯥꯡꯗ ꯈꯪꯅꯔꯝꯃꯤ ꯍꯥꯏꯕ ꯅꯨꯄꯥ ꯃꯆꯥꯗꯨ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯦ ꯌꯥꯡꯒꯣꯏꯁꯅ ꯁꯥꯎꯔꯞꯅ ꯑꯁ ꯏꯃꯥ ꯅꯪꯁꯤꯃ ꯍꯧꯈ꯭ꯔꯕ ꯋꯥꯗꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯨꯊꯣꯛꯇꯅ ꯅꯩꯅꯔꯤꯗꯣ ꯇꯟꯗ꯭ꯔꯣ ꯍꯩꯃꯥ ꯁꯤ ꯍꯪꯕꯕꯨ ꯀꯌꯥꯝ ꯀꯥꯏꯒꯦꯅꯦ ꯅꯨꯡꯁꯤꯅꯔꯤꯅꯦ ꯍꯥꯏꯗꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯡꯁꯤꯅꯔꯦ ꯈꯜꯂꯁꯨ ꯕꯦꯝꯃ ꯑꯣꯏꯕ ꯌꯥꯔꯣꯏꯅꯦ ꯑꯗꯨ ꯈꯪꯍꯟꯅꯤꯡꯕꯒꯤꯅꯤꯅꯦ ꯉꯜꯂꯤꯉꯩꯗ ꯂꯥꯞꯊꯣꯛꯅꯍꯧꯕꯅ ꯍꯥꯏꯔꯤꯗꯣ ꯁꯅꯔꯦꯝꯕꯤꯗꯨ ꯌꯥꯡꯒꯣꯏꯁꯅꯥꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯃꯃꯥ ꯃꯥꯗꯣ ꯃꯤꯗꯤ ꯌꯥꯝ ꯐꯕꯅꯤ ꯍꯣꯏ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗꯨꯗ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯔꯛꯑꯦ ꯆꯨꯝꯃꯤ ꯑꯗꯣ ꯉꯥꯎꯁꯤꯟꯅꯔꯝꯕ ꯉꯥꯎꯁꯤꯟꯅꯔꯝꯗꯕ ꯄꯨꯡꯇꯣꯛ ꯇꯣꯛꯈ꯭ꯔꯒ ꯑꯩꯅꯗꯤ ꯃꯥ ꯄꯥꯝꯗꯦꯅꯦ ꯏꯃꯥ ꯅꯪ ꯊꯣꯛꯈ꯭ꯔꯣ ꯌꯥꯔꯦ ꯀꯥꯇꯨ ꯀꯔꯟꯅ ꯉꯥꯡꯂꯦ ꯂꯣꯏꯅꯈ꯭ꯔꯦ ꯍꯥꯏꯔꯦꯗꯅ ꯑꯃꯨꯛꯅ ꯍꯧꯅꯅ ꯄꯜꯂꯛꯄꯒꯤ ꯃꯊꯧ ꯇꯥꯔꯤꯕ꯭ꯔꯣ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯑꯗꯤ ꯀꯣꯏꯊꯤ ꯊꯤꯔꯒ ꯂꯩꯁꯤꯟꯈꯤꯗꯣꯏꯕ ꯉꯝꯃꯣꯏꯗꯕ ꯃꯥꯟꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦꯍꯦ ꯃꯁꯦ ꯃꯆꯤꯟꯅꯁꯦ ꯍꯣ ꯊꯣꯛꯑꯒꯦ ꯑꯩꯗꯅꯦ ꯊꯣꯛꯆꯈ꯭ꯔꯒꯦ ꯇꯝꯐꯥꯗꯨ ꯊꯣꯛꯈꯤ ꯁꯅꯔꯦꯝꯕꯤ ꯌꯥꯡꯒꯣꯏꯁꯅꯥꯗ ꯑꯣꯟꯁꯤꯟ ꯏꯃꯥꯗ ꯅꯪꯅ ꯍꯥꯏꯔꯤ ꯋꯥꯗꯨꯕꯨ ꯉꯝꯕꯨ ꯉꯝꯒꯗ꯭ꯔꯣ ꯁꯥꯎꯅꯤꯡꯃꯟꯕꯒꯤ ꯉꯥꯡꯉꯤꯕ ꯀꯥꯏꯗꯨꯅꯤ ꯔꯤꯌꯨꯅꯤꯌꯟꯁꯤ ꯐꯥꯎꯕ ꯑꯦꯛꯁꯀ꯭ꯌꯨꯁ ꯑꯃ ꯇꯧꯔꯒ ꯌꯥꯎꯔꯣꯏꯁꯦꯔꯅ ꯈꯜꯂꯤꯉꯩꯁꯤꯗ ꯏꯁ ꯌꯥꯔꯣꯏꯀꯣ ꯑꯗꯨꯗꯤ ꯐꯔꯦ ꯑꯩ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ ꯀꯩꯝꯇꯁꯨ ꯆꯥꯃꯤꯟꯅꯗ꯭ꯔꯤ ꯆꯥꯗ꯭ꯔꯁꯨ ꯅꯪ ꯊꯦꯡꯅꯔꯤꯁꯦ ꯁꯤꯅ ꯍꯦꯟꯅ ꯄꯦꯟꯖꯔꯦ ꯂꯥꯛꯑꯣ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯊꯤꯟꯗꯣꯛꯎꯔꯣ ꯊꯤꯟꯗꯣꯛꯀꯦ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯅꯤꯗꯨ ꯊꯣꯛꯃꯤꯟꯅꯔꯛꯏ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯅ ꯌꯥꯡꯒꯣꯏꯁꯅꯥꯅ ꯈꯪꯈ꯭ꯔꯦ ꯈꯟꯕꯗ ꯄꯜꯉꯥꯛꯄꯗꯨ ꯁꯥꯎꯅ ꯃꯂꯩꯌꯥꯗ ꯍꯥꯏꯔꯛꯏ ꯑꯩꯅ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯍꯥꯏꯗꯤ ꯋꯥꯗꯨ ꯉꯥꯡꯁꯤꯜꯂꯛꯇꯕ ꯌꯥꯗꯕ ꯐꯣꯟꯁꯦ ꯄꯥꯏꯔꯛꯇ꯭ꯔꯦ ꯑꯩ ꯀꯩꯅꯣꯕ ꯍꯥꯏꯗꯣꯏꯁꯦ ꯑꯁꯦꯡꯕꯗꯣ ꯍꯥꯏꯕ ꯀꯤꯕ꯭ꯔꯣ ꯅꯪꯕ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯌꯥꯝ ꯍꯥꯏꯈꯤꯗꯥꯏꯅꯦ ꯄꯥꯝꯗꯅ ꯀꯣꯏꯕ ꯅꯠꯇꯦ ꯍꯥꯏꯗꯅ ꯌꯥꯔꯦ ꯂꯣ ꯆꯠꯂꯁꯤ ꯃꯂꯩꯌꯥꯗꯨ ꯁꯥꯎꯅ ꯃꯥ ꯍꯥꯟꯅ ꯃꯃꯥꯡ ꯊꯥꯔꯒ ꯆꯠꯈꯤ ꯄꯜꯉꯥꯛꯄꯁꯨ ꯃꯇꯨꯡꯗ ꯏꯟꯅꯔꯛꯏ